हौजिक मालेमगी तमथिरबा लैना लाइचत असिना मणिपुर गी ओइना ngasi ayuk phawda laina asigi positive oikiba mioi masing chamaga sukna ani sukhre mioi kuntaruk amana layeng laba matung da nawa pharduna discharge tawkhre aduga active case da mioi 103 na layeng chathaduna lairi ngarang rims te active case da layeng liba mioi 12 negative oiduna mioi khara discharge tawraba matung ngasi amuk lemhori ba mioi sing discharge tawkhre masi rims ki oina yamna chawna mai pakpa mani haina singthanari ngarang rims amasung jennings ki BRDL da mioi 12 tamthiraba laina laichat asigi positive oiba masing hengalakduna ngasi nungthin pung 3 makhai phawbuda apunba masing nupa 8 aduga nupi 3 punna mioi 12 hengalakduna hojik phawbugi apunba mioi chamaga sungna ani shokhibani makhoi sing adu Bishnupur district Surachandpur district Senapati district Tamenglong district Tengnopal district amasung Urkhul district tagini hairi Tamenglong district tagi mioi ani di Senai dagi halakpani Senapati dagi mioi 3 amana Mumbai dagi halakpani Tengnopal dagi mioi 4 amana Delhi dagi halakhibani makhoi sing adu rims samsung jenims ki covid care center da makhatana layeng chathanaba thamkhre aduga atopa paw mana quarantine center da mayai ka ba chinjak pisinaba honaramba phare MCPCR na quarantine center yengsinkhre Bishnupur district ki manung chanba Nambol Higher Secondary School da hangba quarantine center da ganja yungau churup kheini tharoi thongba made asapot pusinna bohonaramba mioi 3 matamdu da duty taba Nambol PS ki police personnel singna ngasi numit yungba mamang da phare haina police ki pawlawraduna pangmi singna phongdorul pharaba mioi 3 sina haidorokpagi matungina polam singa do quarantine center da leiba mioi 3 da pinawani haiba khangle hairi laina laichat asi lakshin aba mapalam dagi halakpa sing community quarantine center amasung institution and quarantine center sing da thamliba sida sahi 19 ni makhagi angang singna kari karamba phibam da leiribage haibadu yengsinna bangasi Manipur Commission for Protection Child Right MCPCR amadi Child Welfare Committee CWC Thawal gi apun mamihut singna Thawal district ki tongan mafam singda hangdok leba center singda chatuna yengsinkhre khongchat aduda MCPCR gi member sing KS Jitendro amasung Paujang Pawmoi loinana CWC Thawal gi chairperson Langphok Lakpam Romensu saruk yaki members Jitendro na phongdorokpada ngasi gi action khongchat asi PMC PCR na laukhiba warep amadi commission asi gi hojik chairperson oiribi Ningthaujam Sumtibala gi supervision makhata satpani khongchat asida quarantine center da leiriba chahi 19 ni makhada leiriba angang singi health status makhoi gi food hygiene na singba kaya kupna yengsinki hairi khongchat aduda MCPCR gi maikei dagi ngamjaba face masks amasung thaknanaba packaging water su yenthoklamki arogoda Paobilai news reader gi video bu yengbiri bu khuding pu thagachari